Laibaktiba Air India gi AI 171 kaikhibada yaukhiba cabin crew Nganthoi Khutlakpi Latpam gi DNA result confirm oire laikhidraba Nganthoi Khutlakpi Latpam gi thawa yaudra Hakchang hayengi pung amagam makhai the Imphal airport thunglani Khutlakpi hoikol hingi misi jagli gi maikai degi lale haijakre yanaba purakpadagi ITLF ki sadam handokre Lanching Manbi village ki Khutlakpi hoikol hing hauki misi gi matang da Jammu and Kashmir light Infantry Jagli gi maikai degi lale haijabaga loinana laikhidrabagi imung da lupa lakh tara compensation piragani haibagi thajaba pirakpadagi Indigenous Tribal Leaders Forum ITLF na kaukiba total sadam ni khongjang handokre haina ITLF ki maikai degi phongdoragli ngasi tuibongda laiba ITLF ki office ta Churachandpur District Administration yauna Jagali gi mako tongba official singapunna hoiko hing hauki misi gi matangda wari sanaba duda Travel customary logi makhada misi asigi matangda jagli gi maikai degi lale haijabaga loinana laikhidrabagi imung manungda lupa lakh tara compensation piba haina yanakhibadagi khudaktagi ITLF na makhoina kauba total shutdown gi khongjang handokre hairi paugi likhuna man hai ngasi pangthokiba mifam aduda buffer zone maintain taunabagi matangda kupna khannabaga loinana mitei singna hostility chatharakpa leptriba fauba security force na kuki jo village Volunteer sing fa punbagi thabak chathadaba haiba wafam su yanakhi hairi nakalani gi marakta yanaba purakhibaga loinana laikhidrabi hoikol hing haukif ki Hakchang joint philanthropic organization JPO gi mieng makhada Martyr Park ta dairol chalagani hairi hoikol hing haukif laikhidaba thodok yaningdaba fongdok tu nangarang dagi ITLF na total shutdown gi khongjang changsin baga loinana Churachandpur da lambi thingbagi khongjang changsin lakpaga loinana kaithel kanakhide Lana establishment sing thong lon ki amadi mahailoi sang sing thong hangkhidabani lailam thokpagi dolai ren marakta mayai ka bachinjak chasilaga yausilakpa laibak thibani elsu sindro Khurai lamlong da laiba ibudo puthibagi ngarang lam thokpa numita dolai ren marakta sasinaba mayai ka ba chinjak sing chaba miyoi sing yausilaktuna miyamgi pochai amang ata thokan khiba amadi laigi dolai da nungna thajinba thodok laibak thibani haina lai committee gi president su oiriba Khurai kendra gi MLA elsu sindro na phongdoragli Laibung asida ngasi pangthokiba paugi mifam amada MLA elsu sindro na thodo aduda chenaba sing committee gi maikai degi ukalda sinaragani irang na maram oiduna chahi ani kum kangduna harawraktaba du fatte haiduna akhang ahegi matung inna kumsi chahi asi numit mangani khak oina harawbani laifam len asina hengang Khurai Khundrak Pamyai School amadi wangkhai kendra kolibani mangna makha taraduna ibudau puthibana konbalam pak chawbana lai lamthokpada dolai ren chani gi mathakta tilli lai lamthokpa khudingi wathok Kathokpana chahi asegi oina dolai ren oigadaba singna miyamgi lanthum amangata nanghalloi haibagi khuyek masa na pihali adubu ngarangi thodo adu lambida ngaiduna leramba khuyek pidaba dolai ren sasinaba kayana mayai kaba chinjak chasilaga lai ngausilakpadagi miyamgi lanthum kaya amangata thoankhibani pamdaba thodok thokiba dolai ren sing hayeng lai loidringai gi manungda soikhi lankhiba yaukhraba sungak pinaba irat thongni asegi damak ngarang dolai ren oina saru yakhiba singna matam chana laktuna thongni minasi haina MLA L Susindro na phongdoki Court na mara legre haina lauthokre pikli banupi macha amada sexual assault chathakiba thodok amada chenaba nupa ama court na mara legre haina lauthokre Court na mara legre haina lauthokraba miyoi adudi Imphal West District ki pisum oinam laikai dagi mayengbam inaw nifuga taruk apokpa laikhidraba M Kulakawi Mangna kumja 2019 da pikli binupi macha ama sexual assault chathaki haibagi wakat lakpadagi police na fagatuna court case chatharaga lakhibani Court case chathaduna laklaba matung fast track special court number 1 gi judge na case asida inaw mara leiri haina ngasi lauthokibani maralgi matung ina fangadaba chairak adu tha asigi kunga mari da lauthoklagani